Maitai Aikoigi Yumnak Sagai Yek Salai Maitai Aikoigi Hauna Sa Liklam Yumnak Sagai Yek Salai Bukang Laisa Aikoi Khara Khangmin Nasi Yumnak Amagi Yek Ani Natraga Ahum Natraga Namari Natraga Namanga Thokna Lairi Basida Ka Haina Thari Sina Aseng ba yekni kha thari sina kona onthokpa changjakhiba tangjakhiba yekni haiba khangbiyu ngasidi un haibadi una hauba yumnak sagai gi yek salai bu khangminnasi uripam yumnakti yekna mangang oiba urik khinbam yumnakti yekna mangang amasung luwang oiba usam yumnakti yekna mangang amasung luwang moirang amasung angom oiba uri thinbam yumnakti yekna mangang amasung luwang oiba urep khinbam yumnakti yekna luwang oiba un haibadi una hauba yumnak sagai gi matang asida loijare atei asigi video da haibadi na hauba yumnak sagai gi matang da amuk khangmin na si mayambu haibadi na hauba yumnak sagai gi yek salai bu khangmin na si irengbam yumnakti yekna mangang oiba ingudum amasung ingutum haiduna su khangnaba yumnakti yekna khuman khanganba amasung salai laisang them oiba ingkutam amasung ingudam haiduna su khangnaba yumnakti yekna salai laisang them amasung khuman oiba ikwan them yumnakti yekna mangang oiba star inglem yumnakti yekna khuman oiba iwangbam yumnakti yekna khanganba oiba ikudum yumnakti yekna angom oiba star ingambam yumnakti yekna luwang oiba ikhai sangbam yumnakti yekna angom oiba ipu sangbam amasung ipum sangbam yumnakti yekna mangang amasung khuman oiba irungbam yumnakti yekna mangang oiba irumbam yumnakti yekna mangang oiba irom yumnakti yekna mangang oiba irom sinam yumnakti yekna mangang oiba star insembam yumnakti yekna khuman oiba star isenbam yumnakti yekna mangang oiba ikhoi sangbam yumnakti yekna angom amasung mangang oiba ichom yumnakti yekna luwang oiba ngasigidi un amasung haibadi u natraga na hauba yumnak sagai gi matang asida loijare aigi mathangi video da pham amasung atia haibadi pha natraga na yumnak sagai gi matang da thagatarake aigi video si like share tobiyu